manungdadi machu yam phajai le mayam mai chaba haujarage ko mayam sida Heikha do leire ngarang di kg ama muk lairakpagi yam yambane boko aina metlaga su chathokre duga ngarang nungdang su khara chare Heikha se mapandadi sumaina sangba mandra keno je magi maku se adubu manungdadi ngal sak ngange ko ai khoaga su ai short video thagat chabane aduda yawbane dena sidi Heikha se manga muk tangai re ngarang yam yambane ngarang de chakhalakpane manungdadi machu yam phajai ngang sangang ga mapandadi sumaina sang machu je sangba malaga mayam aina si se spicy noodles yam chaning bako do 3x to di akoi swaida phangdre nahan gai de na 3x to ai gi thabak mafam dagi mall dagi lairak pana traga kisanga chatpang matamda grocery shop achoba dagi lairak pane do na si di akoi manak da 3x spicy lairamdre 2x spicy sang laire na ai nu pana 2x spicy se oina puraga lae si oin chani na si di ai dinner skip tawrani na si dina sai chak to khara thengna chasalure bako yukti lunch se duna aina si dinner gi di 2x spicy se oina charani chanu pagi yeru mama hobire sida aduga mapagi na hawai ama thongaga mapagi na hawai ama thongbire aduga si badam se khara tawbirani ichanu pagi na si yeru mama hobire na si gi nungdang gi dinner gi oina ba mayam hujik se nungdang oire pung mapan muk ta salak tore ai thong manung dagi ne nama ije mapan thokte sumaina moi si thong ani pale ba sida yot ki thong amane sida u gi thong amane pung mapan ta dore hujik se sida budi ai Maggi dai cup noodles yy chana bam yam lei ko aduda aina sum keno je oina chaning ka spicy noodles oin chaning ko na hanga di sigi yy se size umuro ki achar gumba hizalaga umuro gumba hapa chabane aduna sidi spicy noodles oin am craving oi basi dai na si keno tawre duga sigi cup noodles se sisina ai thabak chapanganda ada chana ba break machet gumba phangwanganda chana ba pu anambana aina puye bako adum vishal gumba dagi grocery departmental store gumba dagi aise keno darjan ama natraga darjan ani gumba hek laye tha hawala ko matam da ko darjan ama ani dum laye sidulai re badam do taure khara aduga telo khara sojalaga thumsa laire sumaina to khai birani horen nungdangi chakap pulapna chanaba mayam sidana yerum se half boil oina phutle half boil oina tawrani sigi yerum sina adugana sidana noodles to phutle magi sauce na selaire 3x to oiramagadi yam nungai gadamne ai 3x to bow yam sabu oideba ai ama janing balai ghost pepper noodles kido black oibado du yam chaning ai online da order tawraga chara ke nongma ado si 2x na oina dum yana ba chasalani na sidi football oire noodles se football ga mahi chumthoga sumaina thame ko plate ta aduga magi sauce ka magi sprinkle ga add tawrani totla matungda mu ucharage lauthoe si mayam ai spicy noodles tot pa loire aduga sprinkle chare mathakta seaweed ka parela seed se loina sauce mayam ju hapchalaga loina totle sida sigi buldak ke sauce se si hapchenre aduga sigi sprinkle se flag se si jo hapchale aduga sigi mathakta aina huji yerum ama hapchalage yerum je khokpada kara disfigure oigare maramdi half bowl oibarina ko half bowl oina tabra yenge half bowl tare mamut se half bowl oirame mahi khara langtak tawraga perfect timing the way is sumaina tawra charni na sige gi dinner si mayam
ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯤꯅ ꯎꯕꯗ ꯆꯥꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯗꯤꯅꯔꯁꯦ ꯆꯥꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ